ngasi aina semjagadoriba video asi lagliba 12 December Nupi Lalgi maramdani miyoi kharana Nupi Lalgi maramda khara mateng pangbiyo data khara pibiro hajarakpadagi miyoi mari mangado tongan thadokpase thabase khudong jadaba oibana masidi adum ngasagi adum chumna video ina semaga makoida tharagi haibagi wakhaldagi aina Nupi Lalgi manamde semjabani jamna khanghaidana aina mase semjabana te haidi 1991 adai matamda aina Manipur University da PhD tauringai haidi research tauringai da jumda tholokpa matamda da lekai da club sing da Nupi Lalgi jamna fajana observe tawba matam oinarami makoina aibo akoigi tokara ma oina wangangloi oina habibadagi aina masigi maramda Nupi Lalgi maramda khara thijin khusin jerobadagi kaina tahuba thengnajaba akoigi phangjaba data khardu handak makoina harapoduda aina isanbas kaina singdiso amata thiba phangdre adu aina khangjaba khardam share tawjagi haidana aina video se semjabani Manipur itihas da Nupi Lal se ani thongna le ko amana ahanmana haidi 1904 aduga ani suba aduna 1939 dani ahanbagi 1904 da Nupi Laan asi thokibagi jamna asamba amat tentangna ai panjage aduluraga maru oina akonmagi 12 December 1939 gi maru oibase oina aina khara adum share tawjage ahanbagi se 1909 sida thokiba Nupi Laan se maru oina British ki political agenda leriba British residency do sakhangdaba miyoi kharana residency do mai thadok piramle masidagi haidi Manipur gi Imphal Valley da leriba nupa khudingmakna akoigi forced labor tangai phadana akoigi mamangagi lalup system dona nupa khudingmakna laktana residency se amana sabagi order se thokpada matam dugi halaman singdana khosauna ki maru oina maitei ima event singna maduda ngasagi strong protest tawduna women's agitation haidi irang se thokki nupa singdo mapangal ison sona marin pudokpa ngamdana marai luktana thangten wa i li nasingba pudona makoina ngasagi residency do amuk hana sanaba lakpada mari thong sanjen thong sida nupi mayam sina kathen phambase loina tokthoga khoina man kathen ka tokthoga nupi mayam sina gathering tawdana nupasingna puraiba thangten li I wa singdo loina isingda nambul to rella phal to rella langthak hiya hariba thodok se nupi singna success oiki sahan khide residency se sahan khide ko masina ahanba Nupi Laan 1904 da thokiba thodok matung anisuba Nupi Laan sina 1939 gi December 12 da thokiba Nupi Laan ni masibuni
masibuni yamna chauna ngasagi lepak miyam khangna the great women agitation haraga khangnaris aduga great Nupi Laan haraga su khangnai ko 1939 December thani matam ase poinu lorok pantha ngasagi loiselakpa aduga prithibigi anisuba lanjau second world war haugalakpa matamni second world war leisi 1939 dagi 1945 phau chathai imphal da bom tai japan gi lan ge adugi masida aikoina Nupi Laan da maruina serve taukiba kaino se japan landa ngasagi imphal da mase 1944 gi April da mase sikhibani ko ado aina haningasina hariba Nupi Laan se hogulakpa Nupi Laan se thokpa haidi poinu hogulakpa sida akhoi manipur gi haidi kummase manipur gi tampak ta ko haidi nong marang kaina sukhiba ising sau thokhibana ngasagi lorok su phajana thoktaba sida thokhidaba lorok su phajana puthokidaba asigumba kum sida manipur gi darbar haidi manipur government haise matamduda British na chalaibani British na chalaiba haibadi khongjom lan loidaba khongjom lan gi matungdagi di haidi 27th April 1891 da British na Manipur se khudum chandana kaino se makhoi khutta loina makhoi na chalaibani aduga maming tagi oina yamna pikliba haraga ngasagi laioi khraba ining thoni ko aina pikliba haida bajar na haini pikliba sahi tarek tangariba Surasan Maharashpo mayamba amasulirimi Rudra Singh aina ado manawni pa ining tho Surasan Maharashse sahi tarek tangariba se ngasagi British na ning tho ohele ko hariba ngasagi British na loina silibani Manipur government na siangse ngasagi monopoly oina haidi marwari karbar wala singda monopoly oina siangse Manipur dagi mapanda ko Assam hojai sadia aina asida Assam Kohima sadia haiba mafamsida ngasagi marwari singsida monopoly oina mukoina siangsi mapanda thadokpagi manipur gi mil taga mapanda thadokpagi authorize hakse mukoida sinadana manipur praja sing matamsida ha kanaraba matamni matamsida ngasagi kaino se akoigi ima iden singsina ngasagi kaino se political agent matamsigi political agent di Christopher Jimson sayamni ko adubo makoina nupi ima iden sing ngasagi siang thaba thingbiu siang thaba thingbiu adudagi di akoida siang piwaina ngasagi hajabasidi Manipur gi darbar gi president oriba Mr. Thomas Sharp haisini Soto Sahib harigasu adum mayamna khangnai ko hariba kaino sina ining thau haidi makoi gi londa Raja Sahib ti leite mapanda leikhi hai ko adu oregadi akoi pau phauna jakhi ge hai matamda mobile hojik leiba mobile se leiba nate akoi gi matamda telegram taunabagi damakta telegraph office ta ngasagi haidi pau lobiu haina pau pibiu haina ngasagi nupi sing takselakpa matamsida
nupi mayam ama khoi kharaman ke thil se ngasagi ban tawraga nupi khosaung narba nupi mayam se loina ngasagi darbar gi akoibada sangkhalaga gathering tawraga adu loraga Mr. Sharp se chen khidanabagi damakta matamdugi thangna pharabi lusingbi ima tongobi maming se ngasagi asimangni aina thengnajariba data da tongobi amasung ima chawbi ton ko makhoi anina haidi sap sayep sibuki nakan yelom oijet sida chappaga nathok khini ko chen ini haibagi matani ko chen khini haibagi matani ngasagi makhoina kari haini miyam maraktu da lambel tukul masa matang phalaga mayam do cricket inana tili masida akoi sagal ani se sagi chappaga miyam maraktu da ko sayeng konduna hai ko aina thengnajaba data da sayeng konduna ko sien kini matagum sagi makhoi anina chappaga miyam maraktu ko phalaga draba sagi telegram office da miyam to khairaga purpose hoji phawda thagat pagal loina miyam na ngasagi wari nari ko telegram tawre asom dagi hare ni thau se thoki masidagi manipur gi haidi nupi haidi ima event sing si akhoi gi lising tang thak ngai dana ngasagi phujalai mi lang tak nari mi ining thona kari harak pai matam sida sab sayep amasung magi loinaba kambu singsina khalibana manipur gi royal haidi manipur gi nithong macha sing haidi nithong oiba phangdaba nithong macha sing sina kariguma irang khara thulakadra haibagi kaino kiba amasung thukatpa pakhatpa loinana makhoina wakalsi lana khandana matamdagi Fort Assam Rifle gi regiment se makhoina ni'eba kaureba simaina making nupi sing sidagi akhoi bu kanbiu amasung nupi sing sibu tan khaibiu an matam se pung ayuki pung tramathoi makhai tara ko matam ni mayam se matang thomjale ko ining thogi pau singai na gi aduna akhoi na hojiksu uriduni Nupi Laan complex ta nupi singa mai imaben singduga sangin ka ngasagi mukna dana khotna dana tawbagi picture ama khoina uri duni madumakni ko nupi kunmuk aso apan nangimi adegi sangil na thilimi ko adumaina ngasagi akhoi sab sayep ki mateng pangba dis comments ko aduga loinana akhoi darbar member Lael mayom ibung holisu senari harisida makhoi darbar member sing sina sagi ining thoina masi manipur praja gi sentiments se khangna thabak tabiyam lagadi sigumba tamthiba thodokse thomdaba sujawani adubo nupi sing se ngasagi Fort Assam Rifle gi commandant PM Balphil gi mateng loina ngasagi hariba DS comments adegi koi Soto Sahib aina khangnariba Soto Sahib haidi kanoni Manipur Darbar president ni kanu se akoi gi kanu sab se asiga adegi El Ibunghalga adegi Fort Assam Rifle gi commandant ko PM Balphil ga makoina handle tawisi Nupi Laan si haktheng na ko ado matam se nungthil pung awum tara ko matam dadi mi si phuloina nupi sing si phuloina telegraph office da gathering tawe aduga misagi kaino singduga sipai singduga ima event singa akanba muknaba haitare ko khulai paidaba isam na slogan khara laujebada kari maramgi sangin na thindoino masini ko masi yamna nuaitaba thodoni adubu hanbalei taba thangna phaba ima event singdugi
makoigi singli da I da sili ba kaino duni ko ni ngasi na una na yengs ado matam sida nupasu haidi ima ibin singdugi ihudu da mating pangle kanana akoina wari da thingle si kanano haibada akoigi laisram kanhai hariba laisram kanhai sina atungba tonglap tawba leitong amada lepuga mana nupi singduda thawna peki ko kariyana thawna peki ge haibado aikoina sipai singbu ki gadaba natte ko aikoi khulai paiba lalhoba natte makoina hekta numai kap gadaba natte kibigano ima ibn sing kibigano asomna sagi hariba nupilalgi thudokse oigi aduga nungtil pung ohum makhairom ta ko matamduda ining tho surasan gi maharaj ki masanopa haitare ko jubras budasandrana ko miyamda ko aigi ipa ibungona thungadringai ipa ibungogi jathang phangdringai aina maza ibungo jubras aina ngasagi manipur dagi siang thabase thinge masigi daita se hakse aina laure na ngasagi ima ibn sing bu khajitang shanti ohenki ko ado dugi matungda ngasagi aina hayagriba ngasagi laisram kanhai haise mana ngasagi mana nagam panda haidi megogi yumda ko office da ko nikhil manipuri mahasabagi office kanaduda mana ngasagi bangka bihari degidi tompok na singba mayam si ngasagi thokhiba thodok sigi maramda wakalore watanare adu degidi nupi singa hajiki hariba lashram kanai megho adegidi tompok ka hariba bangka bihari ka moising sin tanaraga matamda maitegi pioneer haidi lamjingba hairaga lamyanba hairaga ko akoina hijam irabot ko se mase matamda akhil manipuri mahasabagi president oi mase kasarda le matamda makoina pau thadana telegram tawdana makoina sagi irabotse hijam irabotse kauthoe irabona full support nupi singi nupi langi phajana nupi gi education de full support mana tawki mafam da mitin sim mari rak phangki adugi matungda sagi jai school da nupi mai angi mitin da hijam irabot kaloina na wari marikh slogan marikh lauki hariba slogan do ai amtang ningsing jage madudi hanbo warepta manipur dagi marwari tan gadabani anisuba warepna milda siang takba thingadabani ahumsuba warepna siang pio hajaruba ima ibel singda pek ita halakpa igilaman singadabani marisuba aroiba warepsina manipurda an sawalingadabani hariba warep slogan se ngasagi mitinda irabot kaloinana lawkhiba warepni jai school gi nupi singi nipam amada nupi lalgi maramda haugat haidi sagat ba irangi mitin amada irabotna wahai khara hayu bagidamakta mase manipur government na phajanki hariba magi wahaido ay amtang kana tawge ningsinge miyamna telegram office ki thodo ningsingbyo aikoina siang pyo hajiru bagi pakhum sangin na piba nongmai gunda na phuba siang khuya ama phangnaba hajiru bada I khujok amaga sinaba igilaman ina singsi igilaman singduna siang
ꯆꯦꯡ ꯊꯥꯕ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯏꯔꯥꯕꯣꯠꯁꯦ 1940ꯒꯤ ꯖꯅꯋꯥꯔꯤ 8ꯇ 이라버시 파절러가 그 마시 실레다 그 마시 젤다 탕기 그러나 마시 아섬나 누피랄시 땀나 로션인 크레 아두가 아이나 하야닝 바 마땅 kasarda masing liklaba kasarda kaibung tanahanba haidi nupi numit haina yaribonda sehi khara gi mamangda mase tawrubase haujikti amatto ina punsindana handak lapliba 12 December sida Lakhipurgi Pelapulgi community hall da chauna organization mana pangthok tori haribo organization se ai maming panjara rege aina hanna thagatsari ado akoi gi maite gi organization se amana toba masi su jaringi maite gi interest maite gi kanana bagi da makta kari gumba khara tawraga di mado akoi na full support akoi punamak aina adugi organization ni aina adugi party ni habise thadoknaraga ikoina matengsi pinagadabni mayam namaksu hariba kanu se function se mayam namaksu saru yabina naba aina mayam da hajari